Makasa tarakpada dungthil pawse ki sipong amo ediba kangla pawdagi lakhotcharaga thamjage mahiroi abinas amasung inthoni gi aroiba mathau mangam pangthokre hairi kumja 2023 gi November 5 da kuki khulai paibasingna pharaga tamtina tokpikraba akham awang lekai dagi chahi nauriba mahiroi maibam abinas amasung nithaujam inthoni gi aroiba mathau mangam ngasi Pangong na mahut sinduna pangthokre laikhidraba mahiroi anigi leiron chanbagi thoram aduda arambai tengol khulngak pamadi maira paibi single loinana miyamna laikhidraba mahiroi anigi mafamda ikai khumna botki leiron chanbagi thoram aduga mari leinana JC gi member TH Basanta na hai kumja 2023 gi November 5 da Avinas amasung Anthony thabak amagi dama gari macha ama tonglaga sengmai da chatkibani makhoi anina lambi khangdabadagi kangla tombi lanthokuna kangpopi tamna changsilubadagi Avinas amasung Anthony kuki kolai paibisingna pharaba matungda tamthina hatokpikhibani makhoi anida thokliba thodok asi yamna lebak thibani meitai aikhogi chatnabida miyoi amagi Pokpa masung sibagi thoram asi tangai fadana pangthoktaba yade maram aduna JC amasung imungi miyosingna khannaraba matungda ngasi laikhidraba miyoi ani asigi aroiba mathau mangam pangthoktuna pangong na mahut silaga lairon chanbani haikhi makhatana Manipur yauna state marigi delimitation Pangthokadouriba si Asengba census ta Yumfam Oiraga Tougadbni haiba amukogi wafam thamjage satliba chahi 2025 ki March 9 da Supreme Court of India na tham ahungi manungda India gi North East state marigi haibdi Arunachal Pradesh Nagaland Manipur amadi Assam gi delimitation gi thabak loisingadabani haiduna matam pikhiba leirabanina Manipur gi miyamna delimitation gi matangda Asengba chumba census ta Yumfam Oiraga delimitation Tougadbni adu natragadi delimitation maram chade haibadugi achetpa phire ama lawina si haina amukona miyamda appeal tawrakli amuko gi secretary general Pratap Laisang Themna thadorok pachol amana hai delimitation gi wafam ama lakpada Manipur da khundaminari ba purup singi marakta misunderstanding thoktana ba delimitation gi thabak khudingmak Asengba wafam document ta Yumfam ohenchi haibagi phirep lawina se haina su warep khudingmak ta appeal tawjari delimitation ga mari leinana kanglu amagi wakhal nungairoi daba wahi wata sizinaduna social media na chingbal thakapidana basu appeal tawrakli sang manaba mi masing da Yumfam Oiraga parliament amadi state assembly gi mihut chingkhanabagi damakta delimitation tawba asi yamna tangai phadaba ama oiraga su state ki oiriba phibungi matung ina delimitation asi apiba matamgi manungda tawba natraga tawdaba haibadusu leplibani Supreme Court ki order gi matung ina North East ki state mari da delimitation gi thabak loisinanaba tha mari ki matam pikrabasu aikhoi Manipur gi di aranbada Yumfam oiba census asi hana chumthoktuna amadi mitok khandoktuna National Register of Citizen NRC asi mapung phana chanarba matungda puthorokpa Asengba census aduda Yumfam Oiraga delimitation Tougadbni haibasi amukogi lengdraba phirepni Manipur gi oinadi 2001 amadi 2011 gi census ki record adu mapung phadaba amadi aranbana pik thanbani 2011 gi census ta mafam kharada hengalakliba mi masing gi chang adu oithokpa yaroidaba maongda hengatpa kaya yauri samna hairabada mafam kharada hengalakliba mising gi chang adudi chahi amada nupi mama amana angang ahum mari gi changda pokpagi maongda leiri Manipur da hana kanglon kaina tawkiba census ki thabak adu mafam kharada mi masing asi unnatural population growth thokli asiguma yamna tasengna soire census adu manipulate phajana tawkhre khanglabanina Manipur da di karigumba phibam amata da delimitation gi process asi pakhatpam thokti maram aduna government of India na Supreme Court ta Manipur gi census ki oiriba aran mamongsing asi mongsing amadi NRC tawdribanina delimitation tawbada asoiba amadi miyamdagi wakat natraga irang kaya lakani haibana singbadu Panbiduna Manipur gi oinadi delimitation gi process asi tawbada khudong chakhiroi haibagi pakhum ama pigadabani hairi makhatana MLA Santi na Churachandpur dagi lanjanarakiba IDP mahiroi sing khaktagi oiba study tour ama lamthakre hairi ing 2023 gi May 3 dagi horokhiba lan asina maram oiraga Churachandpur dagi lanjanaraktuna Manipur gi tongan ba relief camp sing da changjapab lawduna lairiba Churachandpur dagi lakpa IDP mahiroi sing khaktagi oiba study tour ama ngase Maitai Society Churachandpur na sindu na chatnabagi damak Moirang AC gi MLA Thongam Santi na Kokta da leiba Sericulture Training Institute Complex ta hangba fabricated temporary shelter home dagi lamthakre apunma mahiroi kunthra romna saruk yaduna lamthakhiba study tour program asiga mari leinana MLA Santi na pamdokhibada irang asina maram oiraga tungi yumbi Tougadbni hawalakliba mahiroi kaya relief camp sing da wakhal loksing thoktana namsinduna leiba manba kaya yaugdaba natte adugumba naha kaya sing adu wakhal loksing oinaba mapan thongi oiba Manipur gi oiriba pibom kaya bu
uhananaba Meitei Society Churachandpurna sinduna pangthokliba study tour asi maram chai tour asina Manipur bu tangdu leitaba hanjalakpada chauna mating oigani haiki Meitei Society Churachandpur gi secretary Ningthaujam Ramesh na phongdokhibada relief camp singda phajin punsinba gumna leiriba mahiroi kaya sing wakhalok sing thoknaba pandamda amadi Meitei Society Churachandpur gi humpuga nipan suba foundation day ga mari leina haukiba tha asigi mapanda Churachandpur dagi lanjena raktuna Manipur gi tongan ba relief camp sing da leiriba Churachandpur khaktagi lanjelaktuna leiriba mahiroi khaktagi oiba essay competition ama category anida merit amadi demerit of mobile phone haiba chimda pangthokki hairiba competition asida saruk yakiba competitors sing asibu hena wakhal loksing thoknaba amadi mahausa lanthok trai matangi punchi mahing aduda hanjalakpada mateng oinaba ngasigi study tour ase pangthokpani haiki